ꯑꯍꯥꯟꯕꯃꯛꯇꯗ History Collection ꯇꯥꯕꯤꯔꯤꯕꯤ ꯃꯌꯥꯝꯕꯨ ꯏꯀꯣꯟꯅꯅ ꯅꯣꯂꯨꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯌꯨꯑꯦꯁꯀ ꯇꯧꯅꯕ ꯌꯥꯕ ꯄꯤꯁ ꯗꯤꯜ ꯑꯃ ꯊꯨꯒꯥꯏꯅꯕ ꯏꯔꯥꯟꯒꯤ ꯍꯥꯔꯗꯂꯥꯏꯅꯔꯁꯤꯡꯅ ꯍꯣꯠꯅꯔꯤ ꯆꯥꯏꯅꯥꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯃꯤꯁꯥꯏꯜ ꯁꯤꯂꯣꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯣꯟꯆ ꯄꯦꯗꯁꯤꯡ ꯁꯥꯒꯠꯂꯤꯕ ꯑꯗꯨ ꯁꯦꯇꯦꯂꯥꯏꯠ ꯄꯤꯛꯆꯔꯁꯤꯡꯅ ꯎꯠꯂꯤ ꯕ꯭ꯂꯨ ꯑꯣꯔꯤꯖꯤꯟ ꯔꯣꯀꯦꯠ ꯄꯣꯈꯥꯏꯈꯤꯕ ꯑꯗꯨ ꯖꯦꯐ ꯕꯦꯖꯣꯁ ꯑꯃꯁꯨꯡ ꯅꯥꯁꯥ ꯑꯅꯤꯃꯛꯀꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯁꯤꯡꯅꯤ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯄꯣꯔꯛꯄ ꯇ꯭ꯔꯛ ꯒ꯭ꯔꯨꯡ ꯆꯠꯄꯗ ꯃꯤꯑꯣꯏ 22 ꯁꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯑꯃꯨꯛ ꯄꯤꯖꯔꯤ ꯏꯔꯥꯟ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯃꯔꯛꯇ ꯂꯩꯕ ꯃꯨꯛꯅꯕ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯂꯩꯕꯥꯛ ꯑꯅꯤ ꯑꯗꯨꯅ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯇꯧꯅꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯅꯛꯁꯤꯜꯂꯛꯂꯤꯕꯗ ꯏꯔꯥꯟꯒꯤ ꯃꯅꯨꯡꯗ ꯚꯣꯀꯦꯟ ꯒ꯭ꯔꯨꯞ ꯑꯃꯅ ꯃꯗꯨ ꯊꯤꯡꯅꯕ ꯊꯕꯛ ꯇꯧꯔꯛꯂꯤ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠꯁꯤꯡ ꯆꯌꯣꯜ ꯑꯁꯤꯗ ꯊꯣꯛꯂꯛꯈ꯭ꯔꯦ ꯄꯤꯁ ꯗꯤꯜ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯊꯣꯛꯂꯛꯂꯤꯕ ꯑꯗꯨ ꯗ ꯅ꯭ꯌꯨ ꯌꯣꯔꯛ ꯇꯥꯏꯝꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯦꯝꯕꯔ ꯈꯔ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤ ꯁꯨꯄ꯭ꯔꯤꯝ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯕ ꯈꯔ ꯌꯥꯎꯕ ꯍꯥꯔꯗꯂꯥꯏꯟ ꯀꯦꯝꯞ ꯑꯃꯗꯒꯤꯅꯤ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯕ ꯃꯣꯠ ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯕ ꯊꯥꯖꯔꯕꯁꯨ ꯒ꯭ꯔꯨꯞ ꯑꯗꯨꯅ ꯋꯥꯁꯤꯡꯇꯟꯒꯤ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯑꯃ ꯇꯧꯕꯒꯤ ꯃꯥꯌꯣꯛꯇ ꯋꯥꯌꯦꯜ ꯄꯤꯅꯕ ꯄꯕ꯭ꯂꯤꯛ ꯔꯦꯂꯤꯁꯤꯡ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯔꯦꯁꯔ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯗꯤꯜ ꯑꯃ ꯆꯞ ꯆꯥꯅ ꯑꯣꯏꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯇꯝꯕ ꯉꯝꯗꯅ ꯂꯩꯔꯤ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯍ꯭ꯋꯥꯏꯠ ꯍꯥꯎꯁ ꯁꯦꯛꯔꯦꯇꯔꯤꯌꯦꯠ ꯔꯨꯝꯗ ꯀꯦꯕꯤꯅꯦꯠ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯄꯨꯡ 2 ꯆꯨꯞꯅ ꯎꯅꯈꯤ ꯑꯗꯨꯕꯨ ꯁꯦꯅꯤꯌꯔ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯑꯗꯨ ꯂꯧꯈꯤꯗꯦ ꯇꯦꯍꯔꯥꯟꯗ ꯅꯦꯒꯣꯁꯤꯌꯦꯇꯔ ꯃꯀꯣꯛ ꯃꯣꯍꯝꯃꯗ ꯕꯥꯒꯦꯔ ꯘꯥꯂꯤꯕ ꯏꯔꯥꯟꯅ ꯌꯨꯑꯦꯁꯇ ꯊꯥꯖꯗꯦ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯅꯥꯀꯜꯗ ꯍꯥꯟꯅ ꯊꯕꯛ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯈꯣꯡꯊꯥꯡ ꯑꯃꯠꯇ ꯂꯧꯈꯠꯂꯣꯏ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯣꯁꯠ ꯑꯃꯗ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟ ꯋꯥꯌꯦꯜ ꯀꯌꯥ ꯊꯝꯈꯤ ꯍꯥꯔꯗꯂꯥꯏꯟ ꯃꯦꯅꯦꯖꯃꯦꯟꯠ ꯇꯤꯝ ꯑꯃꯅ ꯆꯂꯥꯏꯕ ꯁ꯭ꯇꯦꯠ ꯇꯦꯂꯤꯚꯤꯖꯟꯅ ꯅꯦꯒꯣꯁꯤꯌꯦꯁꯟꯁꯤꯡ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯍꯟꯅ ꯍꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯋꯥꯔꯤ ꯁꯥꯅꯔꯤꯕꯁꯤꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯇꯦ ꯍꯥꯏꯅ ꯎꯠꯈ꯭ꯔꯦ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯁꯨꯗ ꯄꯦꯖꯦꯁꯀꯤꯌꯥꯟꯅ ꯍꯟꯗꯛꯇ ꯁꯦꯅꯤꯌꯔ ꯁ꯭ꯇꯦꯠ ꯇꯤꯚꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯅꯥꯄꯥꯛ ꯇꯥꯟꯅꯕꯁꯤꯡ ꯍꯦꯟꯅ ꯂꯨꯆꯤꯡꯍꯟꯗꯅꯕ ꯑꯄꯤꯜ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯚꯔꯦꯖꯀꯤ ꯃꯇꯥꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯦꯖꯦꯁꯀꯤꯌꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯟꯒꯤ ꯍꯥꯟꯅꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯜꯂꯥ ꯑꯂꯤ ꯈꯥꯃꯩꯅꯤꯅ ꯐꯥꯎꯕ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯦꯕꯜ ꯑꯗꯨꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕꯁꯤ ꯌꯥꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯦꯗꯚꯔꯇꯥꯏꯖ ꯇꯧꯔꯤ ꯍꯥꯏꯅ ꯃꯥꯅ ꯃꯈꯥ ꯇꯥꯈꯤ ꯇꯦꯍꯔꯥꯟꯗ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯔꯦꯂꯤ ꯑꯃꯗ ꯍꯥꯔꯗꯂꯥꯏꯟ ꯑꯣꯄꯣꯖꯤꯁꯟ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯎꯠꯈ꯭ꯔꯦ ꯃꯗꯨꯗ ꯂꯝꯕꯤꯁꯤꯡ ꯄꯤꯛ ꯊꯟꯒꯦ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡ ꯑꯗꯨꯅ ꯐꯤꯔꯥꯜꯁꯤꯡ ꯄꯥꯏꯈꯤ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯅ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯒꯤꯗꯃꯛ ꯈꯣꯜꯂꯥꯎ ꯂꯥꯎꯈꯤ ꯁ꯭ꯇꯦꯠ ꯇꯦꯂꯤꯚꯤꯖꯟꯒꯤ ꯔꯤꯄꯣꯔꯇꯔ ꯑꯃꯗ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤꯡ ꯑꯗꯨꯗ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯅ ꯃꯈꯥ ꯇꯥꯅ ꯏꯔꯥꯟꯅ ꯃꯥꯌꯣꯛꯅꯒꯗ꯭ꯔꯥ ꯍꯪꯈꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯆꯩꯔꯥꯛ ꯄꯤꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯔꯦꯂꯤ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯕ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯈꯤ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯂꯤ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯃꯔꯤꯛ ꯑꯃ ꯂꯩꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏ ꯅꯈꯣꯏꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯍꯥꯏꯅ ꯑꯇꯣꯞꯄ ꯁꯧꯒꯠꯄ ꯑꯃꯅ ꯍꯥꯏꯈꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯟড ꯐꯣꯔꯦꯟ ꯄꯣꯂꯤꯁꯤ ꯀꯃꯤꯇꯤꯁꯤꯡꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯀꯟꯖꯔꯚꯦꯇꯤꯕ MP ꯏꯕ꯭ꯔꯥꯍꯤꯝ ꯑꯖꯤꯖꯤꯟꯁꯨ ꯀꯝꯄ꯭ꯔꯣꯃꯥꯏꯖꯀꯤ ꯋꯥꯐꯝ ꯑꯃꯠꯇ ꯌꯥꯈꯤꯗꯦ ꯐꯤꯜꯒꯤ ꯀꯁꯋꯔ ꯑꯃꯁꯨꯡ ꯚꯤꯛꯇꯔ ꯑꯗꯨ ꯑꯣꯏꯅ ꯏꯔꯥꯟꯅ ꯇꯥꯔꯝꯁꯤꯡ ꯑꯗꯨ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯇ꯭ꯔꯝꯞꯅ ꯈꯪꯒꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯏꯈꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯄꯣꯔꯛꯄ ꯇ꯭ꯔꯛ ꯒ꯭ꯔꯨꯡ ꯆꯠꯄꯗ 22 ꯁꯤꯈ꯭ꯔꯦ ꯊꯪꯅꯕ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯑꯐꯒꯥꯟ ꯔꯤꯐ꯭ꯌꯨꯖꯤ ꯄꯣꯔꯛꯄ ꯇ꯭ꯔꯛ ꯑꯃ ꯅꯣꯡꯄꯣꯛ ꯊꯪꯕ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯍꯥꯏꯋꯦ ꯑꯃꯗ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯒ꯭ꯔꯨꯡ ꯆꯠꯄꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 22 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯃꯤꯑꯣꯏ 63 ꯔꯣꯝ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯂꯥꯀꯃꯥꯟ ꯄ꯭ꯔꯣꯚꯤꯟꯁꯇ ꯑꯐꯒꯥꯟ ꯀꯣꯅꯨꯡ ꯀꯥꯕꯨꯜꯒ ꯅꯟꯒꯔꯍꯔ ꯄ꯭ꯔꯣꯚꯤꯟꯁꯀ ꯁꯝꯅꯕ ꯃꯄꯨꯡ ꯑꯣꯏꯕ ꯍꯥꯏꯋꯦ ꯑꯗꯨꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯄ꯭ꯔꯣꯚꯤꯟꯁꯤꯌꯦꯜ ꯒꯚꯔꯅꯔꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯕꯗꯨꯜ ꯃꯥꯂꯤꯛ ꯅꯤꯌꯥꯖꯤꯌꯥꯅ ꯍꯥꯏꯈꯤ ꯁꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ 10 ꯑꯃꯁꯨꯡ ꯅꯨꯄꯤ 5 ꯌꯥꯎꯔꯤ ꯑꯃꯁꯨꯡ ꯑꯁꯣꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯟꯒꯔꯍꯔꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯄꯨꯈ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯇꯨꯝꯕꯗꯒꯤ ꯇ꯭ꯔꯛ ꯑꯗꯨ ꯀꯣꯝꯖꯥꯎ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈꯤꯕꯗ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯄꯕ꯭ꯂꯤꯛ ꯍꯦꯜꯊꯀꯤ ꯄ꯭ꯔꯣꯚꯤꯟꯁꯤꯌꯦꯜ ꯗꯥꯏꯔꯦꯛꯇꯔꯅ ꯍꯥꯏꯈꯤ ꯆꯥꯏꯅꯥꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯃꯤꯁꯥꯏꯜ ꯁꯤꯂꯣꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯣꯟꯆ ꯄꯦꯗꯁꯤꯡ ꯁꯥꯒꯠꯂꯤꯕ ꯑꯗꯨ ꯁꯦꯇꯦꯂꯥꯏꯠ ꯄꯤꯛꯆꯔꯁꯤꯡꯅ ꯎꯠꯂꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯆꯥꯏꯅꯥꯒꯤ ꯃꯔꯨꯚꯨꯃꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯥꯏꯅꯥꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯥꯔꯁꯦꯅꯦꯜꯒꯤ ꯃꯊꯛꯇ ꯑꯃꯦꯔꯤꯀꯥꯒꯤ ꯑꯍꯥꯟꯕ ꯑꯦꯇꯦꯛ ꯑꯃꯅ ꯕꯩꯖꯤꯡꯅ ꯈꯨꯠ ꯍꯜꯂꯛꯄ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯗꯨ ꯊꯨꯒꯥꯏꯕ ꯉꯝꯍꯟꯗꯅꯕ ꯁꯥꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁ꯭ꯀꯣꯂꯔ ꯈꯔꯅ ꯁꯤꯡꯊꯥꯔꯤꯕ ꯄꯥꯛ ꯆꯥꯎꯕ ꯃꯤꯂꯤꯇꯔꯤ ꯀꯝꯄ꯭ꯂꯦꯛꯁ ꯑꯃ ꯁꯥꯒꯠꯂꯛꯂꯤ ꯆꯥꯏꯅꯥꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯃꯤꯁꯥꯏꯜꯁꯤꯡꯅ ꯍꯥꯟꯅꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯁꯤꯇꯤ ꯑꯃꯍꯦꯛꯇꯗ ꯌꯧꯕ ꯉꯝꯃꯤ ꯍꯧꯖꯤꯛ ꯔꯣꯏꯇꯔꯁꯅ ꯔꯤꯚꯤꯌꯨ ꯇꯧꯔꯕ ꯁꯦꯇꯦꯂꯥꯏꯠ ꯏꯃꯦꯖꯁꯤꯡꯅ ꯆꯥꯏꯅꯤꯖ ꯃꯤꯂꯤꯇꯔꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯔꯦꯟꯖꯀꯤ ꯃꯤꯁꯥꯏꯜꯁꯤꯡ ꯊꯝꯂꯤꯕ ꯑꯥꯏꯁꯣꯂꯦꯇꯦꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯤꯂꯣꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯣꯟꯆ ꯄꯦꯗꯁꯤꯡ ꯕꯪꯀꯔꯁꯤꯡ ꯑꯃꯁꯨꯡ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯅꯣꯗꯁꯤꯡꯒꯤ ꯄꯥꯛ ꯆꯥꯎꯕ ꯋꯦꯕ ꯑꯃ ꯕꯩꯖꯤꯡꯅ ꯁꯥꯒꯠꯂꯤꯕꯗꯨ ꯎꯠꯂꯤ ꯆꯥꯏꯅꯥꯒꯤ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯊꯣꯔꯛꯂꯤꯕ ꯃꯣꯕꯥꯏꯜ ꯃꯤꯁꯥꯏꯜ ꯂꯣꯟꯆꯔꯁꯤꯡ ꯑꯃꯁꯨꯡ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯕꯦꯇꯔꯤꯁꯤꯡꯅ ꯁꯤꯖꯤꯟꯅꯅꯕꯒꯤ ꯑꯣꯏꯒꯗꯕ ꯄꯦꯗ ꯃꯔꯐꯨ ꯍꯦꯟꯅ ꯏꯃꯦꯖꯁꯤꯡ ꯑꯗꯨꯗ ꯔꯣꯏꯇꯔꯁꯀꯤꯗꯃꯛ
इमर्जेरी अदु येंचिनखिबा सिक्योरिटी एनालिस्ट अहुंगी मतुंगिना इमेजिंग अदुना इलेक्ट्रॉनिक वारफेयर सैटेलाइट कम्युनिकेशंस अमसुंग कमांड ऑपरेशंस की ओंगदबा फैसिलिटीज की उली ममांगी रिपोर्ट तौगिद्रबा सेंगो छागलिगी चांग अदु चाइना के लैंड बेस न्यूक्लियर फोर्सिंग प्रोटेक्ट तौनबा अमसुंग ऑपरेट तौनबा डिजाइन दा हार्डेस्ट इंफ्रास्ट्रक्चर की थुना पाक्थोक चाक्थोलकपा अमदा खुदोंबी थिली पुलप पुंसलगा नेरवा अदु बेजिंग सेकेंड स्टैक कैपेबिलिटी थौरांसिंग मसक थोन अपग्रेड तौबी ममी उई इंफ्रास्ट्रक्चर असी सिलो फिल्डसिंग दुगी मवांगबदा मरुभूमि दुगी स्क्वायर किलोमीटर लिसिंग कया कोनसिंदुना अचौबी स्केल अमदा साबुई हाइना हवाईगी पैसिफिक फोरम थिंक टैंकता एडजस्ट फेलो अलेक्जेंडर नेलना हाइकी पीपल्स लिबरेशन आर्मी पीएलएन सबमेरिन सिंग अमसुंग एयरक्राफ्ट न्यूक्लियर क्लासिंग कापंगमी अदुगा लुआंग नापीगनी अवांग नोंचुप थांबा जिनजियांग रीजन अमसुंग गांसु प्रोविंस दा लेबे सिलो हिल्स अदुना मखोई न्यूक्लियर फोर्सिंग चैवल अदुनी नापीगन मयोल फोर्सिंग मयोल अदुनी चाइना की डिफेंस मिनिस्ट्री ने मखोई न्यूक्लियर प्रोग्राम की मतंग हांगपो वांगसिंग अमसुंग सेटेलाइट इमर्ज प्रोग्राम की मतंग हालकपो वांगसिंग अमसुंग सेटेलाइट इमर्जरी अदु उलिबो डेवलपमेंट सिंग अदु मतंग पकुम पिरखिदि अनोब देसी देसन इंफ्रास्ट्रक्चर अदु नोपोक थांबा जिनजियांग दा हौखिबो सही तरु केंद्र साथीना ऑर्टेगोन सेफ इंस्टॉलेशन अनि दा लेबसिंग अनेमक अदु हामी न्यूक्लियर सिलो फिल्डसिंग अदु खानो पोक्सन दले अमना किलोमीटर चावनी फुरम लापदा अतोपा मदुना किलोमीटर चनी ngapin chani kutharom लापदा ले ब्लू ओरिजिन रॉकेट पोखाई की बदु जेफ बेजोस अमसुंग नासा अनिमकी दमक नोइतबा पाउसिंगनी स्पेस एक्सप्लोरेशन हाइबसी खुथीबसिंग पिकथली अदुबु सगोलसिंग निमिदांग द ब्लू ओरिजिन की न्यू ग्रैंड रॉकेट साथीना पोखाई की बदुदी बिलियन जेफ बेजोस न लिंक कंपनी अदु खतगी नतना यूएस मून मिशन सिंग दम खुसम नेबा नासा की नोइतबा पाउसिंग ओइना अचौबते फोमनी पोखाई बदुगी मतुंग थुनमक एक्सटा थगापा पोक्स अमदा नासा एडमिनिस्ट्रेटर जारेट इसाक मेना मसी असोइबा असि मपुंग फान थिगबले सौकानी वसकी थोदो अदु ग्राउंड टेस्ट अमा सथबले थोकिबनी मीटर मुक ड्राइव पनवांग मुक्सुंग ब्लू ओरिजिन की फीट ख्वाइदगी पावरफुल ओइबा रॉकेट अदु सगोलसिंग लोकल टाइम 9 PM अदुआइद पोखाइखिबनी मदु फ्लाइट अमा पाइगदबगी थवांग ओइना फ्लोरिडा दा लेबा कैनावेल द ग्राउंड टेस्ट अमा सथबले मदु अचौ मैबुल अमा ओइना पोखाइखि मदु स्पेस इंडस्ट्रीज पुंबदा थमोइ सुवनकी ग्राउंड टेस्टिंग पांगथोपदा असोइबसिंग अदुना तोइना थुई अदुबु कासिउम चांग यौना पोखाइबगी थौदोसिंग तांगी अमसुंग पोखाइबगी चांग अदुदा स्पेस क्राफ्ट अदुदा साथीने सोनबदा नतना थौदोदी मतंग इराइ निमिता थौदोलखिबा फोटोसिंग मतुंगिना मदुदा लॉन्च पैड अदुदसु साथीने सोनकी मखोगी पैड अमुक हना सागपदा मतम खरा चंगिनी हाइना मागी डिस्ट्रिक्ट की मनुंग पैड यावरिबा फ्लोरिडा कांग्रेसमैन माइक हेरिडोकोलसना इराइ निमिता फॉक्स न्यूज़ दा हाइकी एक्सीडेंट अदुगी मतांग सोपगी चांग नत्रगना सामसुंग यूएस स्पेस फोर्स का लोइना चथरी इन्वेस्टिगेशन अदुगी मतांग हंगबदा ब्लू ओरिजिन एएफपी दा पाकुम पिरखिदे न्यू ग्लैंड रॉकेट अदु इन्वेस्टिगेशन चथरी फावबा सिजनदना थमलगनी बेसल अदु ब्लू ओरिजिन के असामसुंग नासागी अल्टीमेट लुनार प्रोग्राम मयोल अदुदी अमसुंग कंपनी दुगी थबक मखा चथंदो मसिदा फोर्सिंग ताहंगनी मखोई रिकवर तौगन है अखोइना चिंगनब लेती अदुबु मसिना करमना आर्टेमिस सोलकने हाइबगी मतंगदा अइना खंबंगमदे हाइना सेंटर फॉर स्ट्रेटेजिक एंड इंटरनेशनल स्टडीज एरोस्पेस सिक्योरिटी प्रोजेक्ट की डिप्यूटी डायरेक्टर ओरिबो कैंसल सोपिना पाउगी एजेंडा हाइकी हजिकी वेनेदी मतंग असिदा पाउल सिंजरी।